HOUKHIBA December Tara Marida, Manipur Police Commando Personnel Singna KHUL NGAKPA Ama, NONGMEI KAPTUNA HATKHIBA AMADI KHUL NGAKPA Tarukna, PHAJINDUNA THAMLIBA ASIGI MAYOKTA, NGASI Lamsang ASIGI Manung Channa Leiba Heibongpokpi Market Seta Meeyam na Wakat Meepham Ama Chathakhre, Heibongpokpi Nupi Samas Association Senduna, Chathakhriba Wakat Meepham Aduda Saruk Yakhibi, Heibongpokpi Nupi Samas Association Gi Secretary Chabungbam Ongbi Bina Leiman Hai, Lamdam Asigi Ching Amasung Tampaki Mafam Singda, Manabam Ijeng ni Yengbiu, Irang Asida Maitei Kaktada Atamnana Chathakhriba Thawong Sing Ase, Akanba Mongda Kandem Tawi, Lamdam Asigi Apunba Saktam Ngaknaba, Thawai Kubakta Haptuna Hotnariba KHUL NGAKPA Sing Hatpa Amasung, Faba Yaroi Amadi Lamdam Asidagi, Aspa Mapung Fan Lauktukadabani Hainasu Mahakna Makatana Fongdoki. Commando Sinsina Tampak Tadi Law Season of a Chinkatana Law Season of the Equayate, Zap Manabaming, the Jim Viva Pami, Equay Sinkong Sinya, the lady Baza Sinse, Isa Singbunga Kadra, Sibai Singbunga Kadra, Lady Ba Mipami Punsida. Tauriba Meeyam se ekoi subya ningre mazuna tragana pula lautopiro ekoi imai ben singsina koi kunga pa singsina moise ekoi Manipur government su yaubiranu man central government su yaubiranu ekoi iromdom hingjarage iromdom land se thengnajarage haibase ekoi gi songi maige gi imai ben singsina maru oina masida khongjang je koi gi mifam je phamjabani sarkar da haijaningi se ekoi gi kunga pa phaba subya yaroi kunga pa hatpa yaroi Ade Apsa 1958 Lokutak the Lotoka Dabani, Koi Commando Sing Salungpam give me had Janing de